ꯃꯁꯤꯒꯤ ꯐꯤꯂꯝꯁꯦ ꯑꯩ ꯌꯦꯡꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩꯗꯤ 100ꯇ 110 ꯕꯨ ꯄꯤꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯃꯥꯂꯪ ꯀꯩꯊꯦꯜꯒꯤ ꯇꯤꯝꯅꯤꯀꯣ ꯑꯩꯁꯦ ꯃꯦꯝꯕꯔꯅꯦꯕ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯥꯂꯪ ꯀꯩꯊꯦꯜꯒꯤꯗꯗꯤ ꯈꯔ ꯁꯦꯅꯤꯌꯔꯁꯤꯡ ꯆꯤꯡꯉꯦꯕ ꯍꯧꯖꯤꯛꯁꯦ ꯃꯥꯂꯪ ꯀꯩꯊꯦꯜꯒꯤ ꯇꯤꯝꯒꯤ ꯄꯨꯜꯂꯤꯕ ꯁꯦꯅꯤꯌꯔ ꯑꯩꯈꯣꯏꯒꯤ ꯐꯝꯐꯝꯐꯥꯎ ꯐꯪꯗꯈꯩ ꯑꯣꯗꯤꯌꯦꯟꯁꯅ ꯇꯥꯟꯊꯣꯔꯛꯄ ꯍꯥꯏꯕꯗꯤ ꯑꯣꯗꯤꯌꯦꯟꯁꯅ ꯍꯦꯟꯇꯣꯛꯈꯤꯕꯁꯦ ꯁꯤꯗꯗꯤ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ 100ꯇ 110 ꯄꯤꯔꯒꯦ ꯌꯦꯡꯍꯧꯗ꯭ꯔꯁꯨ ꯍꯩꯗꯕ ꯃꯐꯝꯗ ꯆꯪꯉꯨꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯕꯅꯤ ꯑꯍꯜ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯅꯣꯏꯕꯨ ꯄꯦꯜꯍꯟꯕꯗꯤ ꯂꯣꯏ ꯉꯝꯕꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯎꯅꯖꯒꯗꯧꯔꯤꯕꯁꯦ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯁꯛ ꯈꯪꯅꯔꯕ ꯗꯥꯏꯔꯦꯛꯇꯔ ꯄꯥꯕꯨꯡ ꯑꯣꯖꯤꯠ ꯄꯥꯕꯨꯡ ꯃꯥꯂꯪ ꯀꯩꯊꯦꯜ ꯍꯥꯏꯔꯤꯕ ꯑꯦꯞꯁꯦ ꯄꯥꯝꯖꯕꯅ ꯉꯥꯎꯖꯔꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯄꯥꯕꯨꯡ ꯂꯩꯅ ꯑꯇꯣꯞꯄ ꯗꯥꯏꯔꯦꯛꯇꯔꯅ ꯗꯤꯔꯦꯛꯁꯟ ꯄꯤꯍꯜꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯃꯥꯂꯪ ꯀꯩꯊꯦꯜꯁꯦ ꯑꯩꯈꯣꯏ ꯃꯤ 10ꯅ ꯁꯥꯕꯅꯦꯕꯀꯣ 10ꯁꯤꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡ ꯌꯥꯎꯔꯤ ꯗꯤꯔꯦꯛꯇꯔ ꯌꯥꯎꯔꯤ ꯑꯗꯨꯒ ꯂꯤꯔꯤꯛꯁ ꯑꯐꯥꯎꯕꯁꯨ ꯌꯥꯎꯔꯤ ꯑꯗ ꯑꯩꯈꯣꯏ ꯃꯥꯂꯪ ꯀꯩꯊꯦꯜꯁꯦ ꯑꯩꯈoi ꯂꯣꯏꯅꯃꯛ ꯑꯩꯈoi 10ꯅ ꯁꯥꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯈꯥꯏꯗꯣꯛꯑꯒ ꯐꯤꯂꯝ ꯑꯃꯃꯝ ꯄꯨꯊꯣꯛꯅꯒꯗꯕꯅꯦꯕ ꯑꯩꯒꯤ ꯗꯤꯔꯦꯛꯁꯟꯒꯤ ꯄꯥꯂꯤ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯑꯍꯥꯟꯕꯒꯤꯁꯤꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯍꯦꯟꯅ ꯁꯛꯈꯪꯅꯔꯤꯕ ꯏꯁꯩ ꯃꯌꯦꯛ ꯏꯕꯒꯤꯗꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯃꯃꯤꯡ ꯆꯠꯂꯤꯕ ꯗꯥꯂꯣꯝꯁꯦ ꯃꯥꯒꯤ ꯇꯤꯝꯗ ꯇꯥꯕꯅꯤ ꯑꯗ ꯁꯦꯀꯦꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯥꯇꯣꯟꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯗꯨꯁꯨ ꯑꯩꯈꯣꯏꯒꯤꯗ ꯌꯥꯎꯔꯤ ꯃꯥꯒꯤ ꯇꯥꯗꯣꯏꯅꯤ ꯑꯍꯨꯝꯁꯨꯕꯗꯅ ꯑꯩꯒꯤ ꯄꯥꯂꯤ ꯇꯥꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯔꯣꯇꯦꯁꯟ ꯅꯣꯡꯃꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯃꯥꯔꯀꯦꯠꯀꯤ ꯐꯤꯕꯝꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ나 ꯏꯁꯥꯒꯤ ꯕꯦꯅꯔ ꯑꯃꯅ ꯐꯤꯂꯝ ꯑꯃꯃꯝ ꯄꯨꯊꯣꯛꯄꯗ ꯋꯥꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯦ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯔꯒ ꯄꯨꯊꯣꯛꯄꯒꯤ ꯑꯗꯨꯒꯤ ꯄ꯭ꯂꯥꯟꯗꯨꯗ ꯑꯩꯈꯣꯏ ꯇꯧꯕꯅꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯃꯁꯤꯒꯤ ꯐꯤꯂꯝꯁꯦ ꯗꯥꯏꯔꯦꯛꯇꯔꯒꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗ ꯍꯥꯏꯇꯥꯔꯦ 10ꯒꯤ ꯃꯅꯨꯡꯗ ꯀꯌꯥꯃꯨꯛꯀ ꯄꯤꯅꯤꯡꯒꯦ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯑꯩ ꯌꯦꯡꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩꯗꯤ 100ꯇ 110 ꯕꯨ ꯄꯤꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯃꯥꯂꯪ ꯀꯩꯊꯦꯜꯒꯤ ꯇꯤꯝꯅꯤꯀꯣ ꯑꯩꯁꯦ ꯃꯦꯝꯕꯔꯅꯦꯕ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯥꯂꯪ ꯀꯩꯊꯦꯜꯒꯤꯗꯗꯤ ꯈꯔ ꯁꯦꯅꯤꯌꯔꯁꯤꯡ ꯆꯤꯡꯉꯦꯕ ꯍꯧꯖꯤꯛꯁꯦ ꯃꯥꯂꯪ ꯀꯩꯊꯦꯜꯒꯤ ꯇꯤꯝꯒꯤ ꯄꯨꯜꯂꯤꯕ ꯁꯦꯅꯤꯌꯔ ꯑꯩꯈꯣꯏꯒꯤ ꯐꯝꯐꯝꯐꯥꯎ ꯐꯪꯗꯈꯩ ꯑꯣꯗꯤꯌꯦꯟꯁꯅ ꯇꯥꯟꯊꯣꯔꯛꯄ ꯍꯥꯏꯕꯗꯤ ꯑꯣꯗꯤꯌꯦꯟꯁꯅ ꯍꯦꯟꯇꯣꯛꯈꯤꯕꯁꯦ ꯁꯤꯗꯗꯤ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ 100ꯇ 110 ꯄꯤꯔꯒꯦ ꯌꯦꯡꯍꯧꯗ꯭ꯔꯁꯨ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯑꯞꯀꯃꯤꯡ ꯄ꯭ꯔꯣꯖꯦꯛꯀꯨꯝꯕ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯑꯞꯀꯃꯤꯡ ꯄ꯭ꯔꯣꯖꯦꯛ ꯈꯔ ꯂꯩꯔꯤ ꯐꯤꯂꯝ ꯑꯅꯤꯈꯛ ꯍꯧꯖꯤꯛ ꯂꯦꯞꯇ ꯂꯩꯔꯤ ꯊꯨꯅ ꯂꯥꯛꯑꯅꯦꯅ ꯈꯜꯂꯤ ꯃꯃꯤꯡ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯐꯤꯉꯥꯡ ꯂꯥꯟꯃꯤ ꯍꯥꯏꯗꯅ ꯑꯃ ꯂꯩꯔꯦ ꯌꯣꯠꯀꯤ ꯊꯃꯣꯏ ꯍꯥꯏꯕ ꯑꯃꯒ ꯑꯗꯨꯒ ꯑꯊꯨꯕꯗ ꯑꯅꯤꯁꯤꯗꯤ ꯂꯣꯏ ꯅꯝꯕ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯂꯦꯞꯇ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗ ꯏꯍꯥꯟ ꯍꯥꯟꯅ ꯅꯝꯃꯛꯀꯗꯕꯁꯤꯅ ꯆꯍꯤ ꯑꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯃꯍꯨꯠ ꯇꯧꯔ ꯂꯩꯈ꯭ꯔꯕ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕ ꯐꯤꯂꯝꯁꯦ ꯁꯤꯅ 2025ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯈꯨꯠ ꯊꯥꯔꯒꯦꯅ ꯈꯜꯂꯤ ꯅꯝꯕ ꯍꯧꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯃꯤꯁꯣ ꯇꯤꯚꯤꯒ ꯉꯥꯏꯍꯥꯛꯇꯪ ꯀꯥꯏꯊꯣꯛꯄꯤꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯤꯕꯒꯤ ꯃꯦꯁꯣ ꯇꯤꯚꯤꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯄꯥꯝꯖꯕꯅ ꯉꯥꯎꯔꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗ ꯑꯇꯣꯞꯄ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯅꯒꯗꯧꯔꯤꯁꯦ ꯏꯍꯨꯜꯒꯤ ꯗꯥꯗꯤꯡꯀꯨ ꯗꯥꯗꯤꯡꯀꯨꯅ ꯆꯠꯈꯤꯗꯣꯏꯅꯦꯕ ꯗꯥꯏꯔꯦꯛꯁꯟ ꯆꯥꯛꯀꯧꯕ ꯆꯠꯄꯤꯔꯨꯕ꯭ꯔꯣ ꯆꯥꯛꯀꯧꯕ꯭ꯔꯣ ꯆꯥꯛꯀꯧꯋꯦ ꯑꯩꯈꯣꯏ ꯏꯆꯦꯁꯤꯡ ꯀꯧꯋꯦ ꯆꯥꯛꯀꯧꯋꯦ ꯑꯗꯨꯒ ꯑꯩꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯃꯨꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯆꯥꯛꯀꯧꯕ ꯀꯣ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯍꯥꯏꯔꯤꯕ ꯇꯤꯝꯗꯨꯅ ꯏꯁꯩꯒꯤ ꯊꯧꯔꯝ ꯑꯃ ꯁꯤꯜꯂꯦꯕꯀꯣ ꯑꯗꯨꯗ ꯑꯩ ꯁꯔꯨꯛ ꯍꯥꯏꯐꯦꯠ ꯌꯥꯔꯨꯔꯦ ꯑꯗꯨꯒ ꯗꯥ ꯑꯃꯔꯒꯤ ꯔꯤꯂꯤꯁ ꯂꯩꯕꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯣ ꯉꯁꯥꯏ ꯆꯥꯛꯀꯧꯕꯒꯤ ꯃꯊꯦꯜꯁꯦ ꯈꯤꯇ ꯍꯥꯏꯕꯤꯔꯝꯃꯨꯗꯅ ꯆꯥꯛꯀꯧꯕꯒꯤ ꯃꯊꯦꯜꯁꯦ ꯉꯥꯅꯨꯅꯦ ꯉꯥꯅꯦ ꯑꯗꯨꯒ ꯏꯔꯣꯟꯕ ꯑꯃꯒ ꯊꯣꯡꯉꯦ ꯑꯩꯗꯤ ꯉꯥꯅꯨ ꯆꯥꯗꯕꯅꯤꯅ ꯆꯥꯗ꯭ꯔꯦ ꯉꯥꯒ ꯄꯥꯝꯕ ꯍꯤꯟꯖꯥꯡꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯍꯤꯟꯖꯥꯡꯁꯦ ꯉꯥ ꯊꯣꯡꯕ ꯄꯥꯝꯃꯦ ꯉꯥ ꯊꯣꯡꯕ ꯑꯗꯣ ꯏꯍꯨꯜ ꯂꯣꯏꯈ꯭ꯔꯦ ꯑꯇꯣꯞꯄ ꯄ꯭ꯔꯣꯖꯦꯛ ꯑꯅꯧꯕ ꯂꯩꯔꯤꯕ꯭ꯔꯥ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯣꯏꯈꯤꯕꯗ ꯏꯍꯨꯜꯒ ꯈꯣꯡꯐꯝ ꯑꯃꯒ ꯀꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯇꯧꯒꯗꯕꯗꯤ ꯄ꯭ꯂꯥꯟ ꯇꯧꯕꯗꯤ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯂꯩꯗꯤ ꯂꯩꯇꯦ ꯄꯦꯟꯗꯤꯡ ꯂꯩꯁꯦ ꯏꯁꯩ ꯑꯦꯜꯕꯝ ꯑꯅꯤꯈꯛ ꯂꯩ ꯅꯝꯕ ꯂꯣꯏꯈꯤꯕ ꯊꯥꯗꯣꯔꯛꯇ꯭ꯔꯤꯕꯀꯣ ꯑꯗꯨ ꯂꯩ ꯈꯤꯇꯪ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯀꯩꯕ ꯃꯃꯤꯡꯗꯣ ꯑꯃꯅ ꯗꯥꯔꯤꯒꯥꯟꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕꯅꯦ ꯏꯁꯩ ꯃꯃꯤꯡꯗꯣ ꯑꯩ ꯏꯁꯩ ꯃꯃꯤꯡ ꯇꯥꯏꯇꯜꯗꯣ ꯑꯩ ꯈꯪꯗꯦ ꯀꯥꯎꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯂꯝꯍꯦꯜꯂ ꯊꯝꯃꯣꯏ ꯍꯥꯏꯕ ꯂꯝꯍꯦꯜꯂ ꯊꯝꯃꯣꯏ ꯑꯗꯣ ꯏꯍꯨꯜꯒꯤ ꯁꯤꯖꯟ 2ꯁꯦ ꯀꯗꯥꯏꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯁꯤꯡꯅ ꯀꯗꯥꯏꯗ ꯌꯦꯡꯕ ꯐꯪꯒꯅꯤ ꯑꯩ ꯊꯥꯗꯣꯛꯈ꯭ꯔꯕꯕ ꯁꯤ ꯄꯣꯠꯁꯦ ꯑꯩꯅꯁꯨ ꯌꯥꯝꯅ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕꯅꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯍꯪꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯍꯨꯜꯁꯦ ꯊꯤꯌꯦꯇꯔꯗꯗꯤ ꯇꯧꯈ꯭ꯔꯦ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯩ ꯀꯥꯏ ꯐꯪꯒꯦꯅ ꯃꯤꯁꯣ ꯇꯤꯚꯤ ꯑꯦꯞꯇ ꯑꯗꯨꯗ ꯐꯪꯕꯅꯦ ꯑꯗꯨꯗ ꯃꯌꯥꯝ ꯆꯪꯉꯒ ꯑꯗꯨꯝ ꯃꯤꯁꯣ ꯇꯤꯚꯤꯗ ꯆꯪꯉꯒ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯩ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯒ ꯃꯤꯁꯣ ꯇꯤꯚꯤꯗ ꯑꯩꯈꯣꯏꯒꯤ ꯏꯍꯨꯜꯒꯤ ꯐꯥꯏꯅꯦꯜ ꯑꯦꯄꯤꯁꯣꯗꯁꯤꯡꯗꯣ ꯌꯦꯡꯕ ꯐꯪꯕꯤꯔꯅꯤ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯄꯥꯝꯖꯕꯅ ꯉꯥꯎꯖꯔꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯥ
ꯌꯥꯝ ꯅꯨꯡꯉꯥꯏ ꯗꯥꯃꯔꯒꯤꯀꯣ ꯃꯃꯥꯡꯗꯁꯨ ꯗꯥꯃꯔꯒꯤ ꯑꯗꯨꯝ ꯌꯦꯡꯉꯦ ꯗꯥꯃꯔꯒꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯥꯅ ꯂꯩꯔꯤꯕ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯔꯣꯜ ꯑꯃꯈꯛ ꯂꯧꯔꯤ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤꯀꯣ ꯑꯗꯨꯝꯕꯁꯨ ꯌꯥꯝ ꯄꯛꯆꯩ ꯑꯗꯨꯒ ꯐꯤꯂꯝꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣ ꯀꯃꯔꯁꯤꯌꯦꯜ ꯑꯣꯏꯅꯀꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯌꯦꯡ ꯈꯪꯉꯤꯅꯤ ꯑꯩꯅ ꯍꯥꯏꯕꯗꯨꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯔꯅꯦꯕ ꯋꯥꯠꯍꯧꯔꯅꯦꯕꯀꯣ ꯑꯗꯨꯗꯤ ꯊꯦꯡꯛ ꯌꯨ ꯗꯦꯂꯤꯁꯟ ꯑꯩꯈꯣꯏ ꯃꯤꯁ ꯑꯣꯇꯤꯕꯤꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ Okay, thank you so much.